Loyalam E-PAO tabiri bakutimapu Hidram Susmitana Nupitangi Pao Pizari Ahamida Patu headline. India amasung Myanmar ani ngomkhai Chei naba loisinanaba Manipur gi lam khara Myanmar da pithokani haribasi achumba oirabadi tumina leiroi haina ko komina phondorakli. CM na Andro Esida kaithel ama thong ani Chingthakhre Paomisingna hangkiba Wahang singi baukhom CM na piramkhidrei. Ukhrul Tamna Chatlhiba Garisingda Kuki Nupisingna Chei Chingthakhre amasung Kuki CSO singna counter blockade laukthokre Paomisingna Nupijari. India amasung Myanmar ani gi ngomkhai gi Chei naba loisinanaba Manipur gi lam khara Myanmar da pithokani haribasi achumba oirabadi tumina leiroi haina ko komina phondorakli. Asia Pacific region the best of maming leraba chefung ama oriba the diplomat hariba magazine aduda Rajiv Bhattacharya koba reporter amana July 13 phongba report amada India gi NDA lengak asina India amasung Myanmar laibak ani gi marakta waroshin purakpa ngamdana leriba boundary gi chena ba ase loisinaba gi pandamda Manipur gi lam khara pithokhiba yaba gi phibam da leire haina phongki article asida yariba wafam asina achumba oiraklaba amasung thabak oina onthoraklabadi ko komina mina yengdona leithokloi haina Manipur amasung India lengakta khangali hairi Kokomi gi cherola sina makhatana haribana diplomat hariba magazine asina urakpa official document amada border pillar 65 amasung 68 ki marakta leriba square mile 1.4 gi Manipur gi lam ama boundary demarcation loisinaba foreign secretary na pirakpa proposal amagi matung ina India government na Myanmar government ka exchange tongnanaba propose tawre haba asini hariba square 1.4 gi Manipur gi lam asi Chandel district ki manung channel laiba Myanmar gi na Kabo Valley Sagang region da thangnana laibani India government ki document asi chahi asigi me kuntaruk ta puthokpani lonana boundary demarcation asi tha ahum gi manung da loisinana ba pandam thamli haina supalli Dai Center Sangha Kiba Laibak Tibani Haina Rana Pratapna Phongdorakli. Haukiba Chei Lisingani Tarataruki December Tarataruk Congress Lengak Laringai Matamda Chief Minister Amasung Education Minister Yauna Mayang Infal Charoi Pungda Imphal West ki Dai Center Sanaba Urep Uyung Tamduna Foundation Stone Phawa Thamlam Labasu Haukiba Tang Kunmarida Manipur gi Chief Minister Yumnam Khemchan Amasung Lamsang SCG MLA Sorok Khaibam Rajan Anina Imphal West ki Salamda Dai Center Sabalori Haina Sangha Kiba Si Laibak Tibani Haina Mayang Imphal Kendra Development Committee ki President Yumnam Rana Pratapna Phongdokhre ngasi Mayang Imphal Charoi Pungda pangthokiba pawgi mifam amada Yumnam Rana Pratapna wafam asi phongdoladuna makhatana hakibada Congress lengak leiringai matam aduda Mayang Imphal Charoi Pungda matam adugi Education Minister Dr. KH Ratan Kumar Masayawna urep uyung tamkhibani lengak habasidi matam-matamgi adumak ahongba legani adubu mamangi lengak na Mayang Imphal Charoi Pungda Imphal West ki Dai Center sanaba urep uyung tamduna sengwa sagat ki ba foundation pillar adu karimaram gi damak Imphal West ki salamda puduna sangari pino thodogasina maram moiraga Mayang Imphal SCG miyamda thamoi shokna nungaitaba fawi Thoudogasi matangda Mari Leneba Department amasung Manipur gi Chief Minister na biyeng changduna hariba foundation stone asi renew tawbiu lengai habasi continuing process oirabasu asigumba thawong singta tharakpasi pende haiki Community Health Center kharada OPD ticket lopa chama dagina chama yankhai phawba loba thingnare haina puyana phondorakli Community Health Center kharada ana layanga mari lenana OPD ticket asi lopa chama dagina chama yankhai phawba loba thingnare lonana ultrasound lobadasu lopa chahum dagina changa phawba loramba yaure haina People's United Youth Alliance puyagi makitegi phongdorakli Makatana haribana loop asina state asigi tongan mafam singda leiriba ana layang singda koina chatuni yingsinbagi khongjeng chatharkiba asigi manung chana ngasi Imphal East District ki manung chanba Moirangpurel Community Health Center da ani shuba oina chatkiba yingsin khongchat amaga mari lenana loop asigi General Secretary Longjam Abothena wafamasi phongdokibani mahakna makatana haikibada Health Center asida specialized doctor amata leiramdaba amasung lengangna tharagliba doctor amasung nursing muhut sinna leiram bathingnare thawong asi line lode hena nungnangningai oribadi Health Center asida normal OPD ticket mamal asi lupa chama amasung emergency OPD ticket na lupa chahum phawba loduna leiram lei layeng sang asida X-ray machine lerabasu mathau taba machak sing leitabana sizinadana leramba thengnakhi X-ray machine asi yaringai matamdasu
X-ray logdaba hakchangi kayat ki matung inna sel loduna miyamdagi niyom lana sel khumgalambagi thabak kaya chatharamba thengnakhi asigumba thawong kaya asigi matangda People's United Youth Alliance puya amasung miyamna akanma miyeng changmaga loinana thawong sing asi makhatana chathadanaba cheksing warol khangalakli karigumba thawong sing asi makhatana chathaba tarabadi puya amasung miyamna taraina loroi state lengaki leiriba health department yauna mari leinaba khudingmakna lengaki oina leiriba community health center asi lanai layeng sangama oina maning tawduna leiriba asida khudakta miyeng changduna matau taba thabak sing paikakadabani loinana miyamda afaba makhalgi health care services phanghanaba honagadabani hana phulokhi Haukiba pung kunmari gi manungda combined force ke operation da bom yauna nomai kuntra taruk hena fagat pangam khrei security force na leptana chatharapa operation gi manung chena ngarang dagi ngasi phawda tongan mafam dagi bom yauna nomai kuntra taruk hena fagat pangam khrei hari police ki pauna hari bana ngasi Bisnupur district ki Loktak police station gi manung chanba lamdang amasong gyaljangi awang thangma maike da chatakiba operation da AK-47 gi rifle ama magazine ani double barrel ani sniper gun ama magazine ga konana 9mm pistol ahum 51mm HG mortar cell ama hand grenade ahum launcher ama anti-riot grenade ama yauna tongan mamakhalgi nongmai maru kaya fagat pangamki Imphal East ki Wakha Chingkhong dangarang chatakiba operation dana tongan ba makhalgi nongmai kunmapan bom yauna atai polam kaya fagat kre hari police ki pauna hari bana jaga aduda khulai paiba miyoi sing chatho chasin tawre habigi akhanaba pawa ma phangwadagi ngarang numida wairam pung 3:35 taba matamda special commando unit ki in charge Dr. S Ibom Chana lead tawba combined team amana mafam aduda changsingki loinana selai liangmai Campozi farm gi mayona bada leiba Wakha Hills ki umangi area da thibuhumagi thabak chathaki operation adu da security ki makedagi chingnaba plastic packet mari thengnabadagi hangdoktuna check tawbada yamlaba khulai sing adu yarambadagi yamlaba khulai sing adu phagat pangam khibani khulai sing adu di SLR manga insas rifle mari AK got rifle ani insas rifle magazine ama 303 rifle taruk double barrel ahum single barrel turret pump action gun ama tongan ba makhalgi magazine sing lathot bomb ama 303 rifle gi maru chonga ga kuntra SLR gi maru humpumari insas rifle gi maru mapan 5.56 mm karwan gi maru taruk drill cartridge nifu 303 rifles ki charger tare yauna atai potlam kaya su fagat pangam khi hari Ukhrul Tamna Chatlhiba Garisingda Kuki Nupisingna Chei Chingthakhre Kuki CSO Shingna counter blockade Lauthokhre Ukhrul Tamna Chatlhiba civil Garisingda Kuki Nupisingna state force amadi central force ki mamangda potlam kaya Chingthakhre thawdoga ngasi ayuk pung 10 rom tabada national highway 202 dagi saru oriba Ukhrul district ki Litan police station na konba sangkai Kuki village thokibani police tagi phangba pawda nongmada changraba yadaba potlam sing puduna lakpa civil Garising adu Imphal lom dagi lakhibani adubu sangkai Kuki village yeropada Kuki Nupisingna thingnuna thamki madugi matungda mafam aduda state amadi central forcing mathau tawduna lairabasu Garising adu check tawduna ayabu potlam sing chingthaduna lauthakhi loinana civil gari da tongliba miyoi singda kangla tombi lengang popida tawbugum akhoi shu tawbani haina Kuki nupi amana phangdokhi thawong asi chatharaba fawba security force na karishu haidana kumhai yengduna laikhibagi social media da viral orakhi madugi mathakta state police ki maikedagi commercial goods pubak yadabasu karishu kaide adubu civil gari sing chapadi athingba piganu haina Kuki nupi singda haibagi wafamsu social media da viral orakhiba video aduda mayek shina taba phangli amaromda Kuki singna chingthaba aduda mahairoi singi certificate yauna maruiba che changkaya su yaukre hari Kuki singna khundariba mafam singda pushilakhiba poche amadi essential oiba commodity sing ayarapan yaudana puba yahalu habigi dabida working committee of Kuki civil society organizations Ukhrul nangasi ahing nongai digi hona national highway 202 Imphal Ukhrul amadi Jesami Ukhrul lambi singda counter economic blockade chatharagani haina lauthokhrei committee asigi chairolda committee asina Paliba lengak asida makhatana Kuki singna khundariba khul tamna pushilakhiba pochai sing amadi essential commodity sing pochai pushilakliba driver singda ki hangkhanganduna relief ki oiba pochai munba amadi mai thaduna manghanta hanbagi thodok sing thoktuna lakli Kuki singi oiba pushilakhiba relief ki pochai munkhibagi thodok sing asi Ukhrul district ki Wahang Saijang amadi Sokbawda ikuikuidringi te thoki haraduna asigumba thodok sing asida district administration pikhiba thajaba sing arembada tahale hairi
CM na Andro SEda Kaitel ama thong ani Chingthakhre Paomisingna hangkiba Wahang singi paukom CM na piramkhidre. Chief Minister Yamnam Khemchana ngasi Andro SEda nangna saba ima Kaitel ama amasung Thobal Turengi mathakta saba thong ani Chingthakhre. Loinana Kendra asigi oina Intervillage Road Sengwa Sagadaba amasung Fagarhana Bohonabaga Mari Lenana Lupa Crore Taragi Senfam ama allocate tawkhre. Laibak Tibadi Thoramaduga Mari Lenina BJP gi MLA Singi Maraktagi Hauzik Leriba Lengak Asina Chatlhiba Thabak Thawong Shingi Matangda Penda Wafam Kaya Fongdoliba Asiga Mari Lenina Paomisingna Makedegi Chief Minister da Hangkiba Wahang Singi Matangda Chief Minister gi Makedegi comment amata piramdana chakrai ngasi Andro Kendragi Manung Chanba Khundong Bom Mapada Thong ama Ima Market ama amasong Wangkhem Sifai Lekai da Thong ama Sangabagi Thoram aduga Mari Lenana Chief Minister Yumnam Khemchana hakibada Mahakna Lebak asi hek pairakhraba matung Andro Kendra da khongchat pangthokiba asi ngasige asiga atharaga anirakshubani Kendra asigi oina chakho thorangi thabak sing leptana paikhatkani Andro Kendra asigi Manipur gi itihasik amashung cultural gi oiba yamna maru oiba mafam amani Mafam asigi mahausagi oiba fajaraba mawung matau kaya asina lebak asigi danatana malem gi lam koibasing amashung researcher kayana pukning chingsinfam ama oiri lengaki makedegi Andro ge heritage ki oiba polam sing asi preserve tawbaga lenana chakho thorangi thabak sing hena khumang chawshina paikakani hana sufongdokhi Security na khungi naha sing phaba ki thabak lepnaba apil tawrakli Manipur da tholiba irang asigi achauba chaithing fangkiba sukunu kendra gi manungda leiriba tangjeng khunjau mangjing amadi khongyam gi miyam tangdu leitana leiraklaba matam asida khonggang sing asigi naha youth sing security force sing na fagatpa gi thabak kaya chatharakliba asi makhata na tawbikanu haina khunja sing na mari leinaba sing da apil tawrakli tanjeng khunjau tera haubi kaithel da khun ahum asigi mairapaibi sing amadi club sing gi maru eba thaupu sing amadi lamdam adugi miyam yauna pangthokiba mifam aduda haukiba kumjali Singani Kulumdagi May Kuntarek Konipangi Lonaba Hinda Manipur Turial na Khalaga Leba Naparamadi Tangjing Ahalup Hariba Khul Ani Asi Kuki Singna Yumay Thaduna Madi Nomay Katuna Tanthorokiba Matamaduda Kun Ahum Tangjing Kunjau Mangjing Amadi Kongyamgi Praza Miyam Nomay Maru Amadi Bomgi Akan Bachaythengna Yum da Power Labor Punkidabani Hauziksu Kuki Singi Kun Kayaga Naknana Leba Turial Amakakna Khalaga Leriba Karamba Matamda Kari Tawrakadabano Haibadu Tambangam daba phibam amada leiriba khun ahum asigi ahal sing nupi angang sing naha sing amadi prajamiyamda security force sing na harassment kaya pibiriba karigino kumja lisingani kulumjagi medagi matamaduda marai kai maramdam ngakna chaitub watub kaya paiduna mazati maphurup kanana batawzaki naha kaya koithi thiduna maram kaya pesinduna fagatpa asi yaningdei Khono hum asigi naha sing imung manung leita lairagi thabak ingkhang shunomduna imung manung puduna hana leramba punsti mahingda leraklaba matam asida security force ina naha sing asibu lana lamjing nabo honarak libasi makhata na tawraklabadi miyam puna amata oina chapchana thengnabaga loinana mari leinaba khudingmakna hiramasida akanma miyeng changbiyu haiba wafam kaya ngangkibasingna phongdokrakli Tulihal minority Muslim bilas ki miyoi kaya congress yaukhrei Andro SEgi Tulihal minority Muslim bilas ki manung chana leiba polling station kaya gi miyoi kaya congress ta yaukhrei ngasi angthamaning lekai WPC ground da Imphal East district ki adaksa oramba Manipur Pradesh Congress Committee gi secretary K Tombina host oiduna mahaki bidek makhada pangthokiba Tulihal minority Muslim bilas kaya gi polling station single leiba hana BJP NPP amasung atai political party kaya gi worker amadi supporter oinaramba yamlaba miyoi shingbu congress ki lengyan phiyanduna okhi congress ta yauraklaba sing adubu taramna opagi thoram aduda MPCC gi treasurer ex MLA MD Fazur Rahim MPCC gi vice president Vidyapati Senjam, Vice President K. Tilotama, General Secretary and Popila Lamasung, MPCC gi Secretary K. Tombi Yauna, Saknai Raba Congress ki Luchingba Kayana Saruyaki. Taromadu ex MLA MD Fazur Rahman Hai, Manipura Housing Nomagi, Congress ki Mapangal Kankhalakli. Andro Esida, Congress ki Mapangal Kakhalakpa Asi Ubada Nungaiba Poi. Manipur gi Miyamna BJP gi Lengak Sasan Pamnarak Tre, Lakliba Tarahumdo Shuba Assembly Mikhalda, BJP Maithiba Pinaba Congress ki candidate Mai Pakhanduna Manipur Kanminasi Haiki.
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯂꯣꯏꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯈꯔ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯍꯥꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯂꯤ CMꯅ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯗ ꯀꯩꯊꯦꯜ ꯑꯃ ꯊꯣꯡ ꯑꯅꯤ ꯁꯪꯒꯥꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ CMꯅ ꯄꯤꯔꯝꯈꯤꯗ꯭ꯔꯦ Ukhrul Tamna Chatlhiba Garisingdagi Kuki Nupisingna Chei Chingthakhre amasung Kuki CSO-singna counter blockade lauthokre. Matang asida loyalang E-PAO na namitangi pao bibil lezari tabili ba khudimang po amuka hanap kurumjari.